Ngasi nungdawiram phongkiba Kangleipa ki mairagi pauksedagi maruiba pau khara lakhacharaga miyamda khulol tamjage. Ngarang ahing angkalawaida kuki manager sing numai ram kaya marum kapsilakre. Ngarang numidang pung mapangam inifu mangaram taba matamda. Namal police ki manungsan angkalawai maning laikai da kuki manager sing na numai ram nifu rom kapsilakre. Laiva fabadi numai kapsilakpa aduda aso apan amadi misimina amata yaukiba laiti hairi. Paukse asina phangba paugi matung inadi. Kuki manager sing na angkalawai ki maning thangba sarukta laiba. Koirenta kangathai kuki kulomdagi ngangkalawai maning laikai tamna nomai raw yang khairom hena kapsilakki nomai kapsilakpa du da LMG gumba afaba makhalgi khulai sing sizinaduna kapsilakpagi khudamse phangba ngamki nomai kapsilakpa adu da khulngapa khunja volunteer sing nasu handuna nomai kapki balaite pawosin hai nomai kapsilakpa adu da khunja sing na pendabadagi khulngakpa sing ga maikai adomda sangsinge haina tawbada mafam aduna ngak sembagi leiriba Sikh regiment gi kanguna silent khonglaga Casper ama thauzilaktuna Khunja singna changchingadawat lambidak thachinduna thamki Sikh regiment gi kanguna chathakiba thawung aduba khunja singna pendaba phongdonarakri lunena masigi matangda amuk hana ngarang numidang kuki manager singna nomai kapsilakidre aduba ngangkhalawai gi maning thangba khoirenta kangathai hariba kuki khulsing asida kuki manager sing khutlingduna leire habagi khudam nomai kapsilakriba aduna mayek sengna takle maduna manipur lengang mafam adudagi kuki manager sing takthokpidina khunja sing leitana lehenaba thawak pakhapiyu hairi Sakhangdaba khulai faiba kangu singna VDF fortunate ani masa2gi mayumdagi VDF pukhibadagi thiba khangdana leiri ngarang nungdawairama amadi numidangda sakhangdaba khulai faiba khopu amana Bisnupur district ki manungchana Fubala amadi tawpopida laiba Village Defense Force VDF fortunate ani masa2gi mayumdagi numaijingdoda VDF pukhibadagi hauji fawba mafang khangdana leiri hari Paukse asina police amadi imung manunggi miyoisingdagi phangba paugi matung inadi Sakhangdaba khulai faiba singna phaduna pukirba VDF fortunate ani adudi Jamumbam Premjit chai kuntraga mathoi apopa CH Dananjoy Fubala awang mamang laikai ni mahaki VDF number na 1024 ni mahaka lunina masagi mayumdagi phaduna pukiba VDF fortunate adugi mamingna A abon chai kuntraga nithoi apopa A khomai kawi tapopi village dagini mahaki VDF number na 9038 ni makhoi anigi imung manungdagi phangba paugi matung inadi VDF personnel Jamumbam Prenje asi Bisnupur district ki mini secretary EBM section da duty tatuna leibani maki duty ki matam loreduna mayumda hek halakfaga angawba masa2gi gypsy ani da tongtuna lakpa khulai matik chana paiba miyoi 10 romna masagi mayumdagi phaduna pukhibani mahapu phaduna puramdai matamde imungi miyoi singna karigidamakta mahapu pharibano habada wari sanagadaba aruba wafum khara lai karisu nungsa thirigunu tekta kajana duma thadorakani Thadorakpagi matamse imung manungda khangalakani hairamlaga pukhibani hari VDF personnel A abon hariba asi mahaki duty dagi suti lauduna mayumda laibani mahak hana Bisnupur DC office ki changfamda duty tawduna lairakpani ngarang numidang pung mapalam taba matamda angawba masa2gi gypsy anida lakpa matik chana khulai faiba miyoi 10 romna masagi mayumda changlaktuna mahak pukhibani yungi miyoi singdasu wari sagadaba khara lai karisu nungsa thirugunu athupa matamda thadorakani haina khangalamki hari Premjit ki mananupana phongdoropagi matung inadi ngarang numidang pung 12 fawba mayambagi telephone hangamki adubu wari sanaba amadi pau phongnaba ngamkidi madudagi telephone switch off tawkhibadagi numidang pung 12 second kha hanglamnaga lairamki madudasu wari sabada pau phongnaba ngamdana lairakpani hauji mahaki mayamba abon amadi Jamumbam Premjit ani mafam kadai leiri haiba khangba ngamdri makhoi ani phakibagi matangda Bisnupur police station da wakachero amamam pisingkre Masigi matungda police na FIR case amamam lakhotuna haujuk yamna kanna thiba humbagi thabak chathari hairi amaramda VDF personnel ani asi sakhangdaba khulai paiba singna maram amata taklamdana phajingkhibabu yamna kanna yaningdaba phongdoktuna VDF personnel Jamumbam Prenje ki laikai gi miyoi singna ngasi ayuktagi Fubal khul changphamda wakat mipam chathakre aduga A abongi laikai gi miyoi singna su ngasi ayuktagi hauna topopi oil pump manakta wakat mipam chathakre Mafam animakta chathakiba wakat mifam aduda saruyakiba marapabi ima ibel singna phongdorkhibada mara leiteba VDF personnel ani phajingkiba yaningdaba phongdokhi atuba matamda makhoi tekta kajana thadokpiraktuna imung manunggi miyoi singda khusinabiyu makhoi kari marangi damakta phajilebano habadugi asengba maram khanganbiyu lonena Manipur lengaki maikaidagi su makhoi anibo atuba matamda thibiduna tekta kajana masa2gi imung manunggi miyoi singda khusinabiyu haiba wafamsing phongdokhi VDF personnel ani asi phajingkre haiba pau tabadagi Bisnupur police station ki SP gi lising makhada haujuk makhoi ani gi khongul liduna
thiba humbagi akanba thabak chathari hainasu Bisnupur Police ki maikaidagi pause asiga wari sanaba matamda phongdorakhi. Manipur Lengang Kaubru Singdon da Kuki Singna Yungsilamba Cross Amadi Fira Lautoki Baga Loyana Akan Mangak Sembagi Tabak Laukatre Lamdamasigi Puari ka Sagonariba Luraba Laifamlen Ama Oiriba Kaubru Singbo Kuki Jo Singna Loksinaba Hotna Badanatana Puari Pulana Lamjinguna Atopa Minkaya Tonziliba Kaubru Singdol da Cross Yungsimba Amadi Suspension of Operation Susa Nariba Lalolu Amagi Firal Tesilimba Adugi Mayota Manipur Lengang na Kongtang Kaya Lakalagi Pause asina fangba paugi matung inadi lengang na lakwalagliba kongtang singi saru ama oina Manipur lenga ki maikaidagi tungan-tungan ba notification kaya thokraba matungda ngasi nomanini gi mamangda Kaubru Singda Kuki Singna yungsilamba cross amadi thelamba fira lauthokre hari pawasin hai Kaubru Singdolda yunglamba cross adu mamangda sukhul ngakpa singna lauthokraba matungda Kuki Singna amu hana yungsilakibani adu bangasi dagi numikharani gi mamangda amu hana lenga ki maikaidagi lauthokibani hari Amaramda Lamdan Singi Luraba Laifamlen Ama Oiriba Tangjing Chingdasu Kuki Singna Cross na Singba Yungsinduna Tonganba Kuki Singi Maming Ama Tonzembagi Thabak Sathakiba Adubu Yaningdaba Phongdoktuna Moirang Maikaigi Laisavi Singna Numikharani gi mamangda Manipur gi Chief Minister gi officer laktuna Chief Minister M Berenga unaduna wari watai sanaduna Tangjing Chingbu ningthina ngak senduna thamnaba khangankiba laikre Numi aduda Moirang Maikaigi Laisavi Singna Chief Minister da thamkiba wafamdi Kaubru Singdol amadi Tangjing Singda Kuki Singna Cross yungsilamba amadi lalonglup amagi firal Kaubru Singdon sesilamba asimatungda amu hana tawhanbiganu Manipur lengang na Manipur gi lurava laifamlen Kaubru Tangjing amadi aptopa laifamlen sing ngak sembagi thabok mapum phana paikhatpiyu laifamlen sing asibul lana uhanna ba chatharariba Kuki Mentor singi mathakta aingi oiba thabak japsan lokhapiyu hainasu hajakiba laikhrabani Sugunuda Kuki Mentor singna kapsilakpa pokhai haudaba bom kunga mangarom ngarang security force ki kanguna pokhai hankre haukiba February 13 dagi hauna numitaru ni chupna Kuki Mentor singna khutlingduna leiriba lalon fai amadi dongyalom dagi sugunugi tungan ba mafam jingda nomai amadi bomna singba kapsinduna landa silakhiba aduda pokhai haudraba bom kaya ngarang sugunuda leiriba security force ki kanguna bom expert kangu ka loyana aswai angam yaugna pokhai handuna mangankre hari Pause asina sugunudagi fangba paugi matung inadi Kuki Mentor singna kapsilakhiba pokhai haudaba bom sing adu sugunu ture manakta tariba maitai kul sing amadi atopa mafam kayadagi phangba ngamkibani puna pokhai haudaba bom kun mangarom oigani bom sing adu sugunuda leiba central amadi state security force ki kanguna thiba hombagi thabak chathabada fangbadagi ngarang ayuk pung 13 dagi nungthim pung 2 fawbagi manungda pokhai handuna mangankibani hari Amaramda Hauzik Sugunuda Leiva Central Amasu State Security Force Kanguna Akanba Mong the Ngak Sembagi Tabak Paikat Liba Asibu Kunza Sing Apemba Pongdorakli Kunza Karana Pongdoropagi Matung Ina Laloi Fight Nafat Amade Dongyanga Tainaba Sugunugi Lambi Sing that Security Force Kanguna Ahin Nungtin Supak Ngak Sembagi Tabak Hauzik Leptina Satari Yamna Levak Tiba Taudo Ama Oiri Harivana Hayendagi Haugadariba State Assembly Mifam Asida Kuki Lalov Singa Satariva Suspension of Operation Chulautong Naba Wafam Assembly the Potokuna Kanarakaya Habagi Tazavat Labadagi Kuki Mentor Sing Hayeng February Kunganifan Kugamapan Amadi Matangta Mars Ama Forward Numi Homni Asida Kuki Mentor Sing Sugunu Kulda Landarakane Habapa Ama Sandorak Padagi Sugunu the Leva Kunzaki had mi Pipa Popadagi Safagadava Mafam that Lanjana Duna Lady Highness of Fongo Naraki Garisian Dabagi Kongzang Handokre Imphal to Senapati Zemba truck driver Amadi Handaman Taruk Tha Asegi Taragataruki Numidangda Sakhangdaba Kulai Fiber Sing Furakibagi Mayokta Senapati District Truck Owners Association SDTOA Amadi Senapati District Truck Driver Union SDTDU Na Manipur Lengakta Tankiba Davi Sing Tabakta Ontok Tabagi Mayokta Imphal Dimapur Lambi Paring the Chatakiba Garichen Dabagi Kongzang Yanaba Purapadagi Handokre Ngarang Senapati the Transport Minister Kasim Basum Karong SCG MLA J Kamo Saha, Deputy Commissioner Senapati Mamoni Doleha, ADM Senapati PR Ronau Pau Amadi, Additional SP Senapati ML Kaisombo Yang Senapati District Truck Owners Association Amadi Senapati District Truck Driver Union Rusingba Sing Warisana Rabamatunda Yanaba Purakibani Hari, Minister Gimaike de Gitaudo Aduda Senaba, KYKL Gilar, Mi RK Jitensna, Elas Nanako Bamio Emma Fari. Mahaki mathakta logi oiba thabak sing lokhale lambi paring asida lona yadaba mongda khulai fiber sing na text toriba adu thingnabat lenga ki maikaidagi security sing mapumphana thambaga loyana lot opening party chu chat alagani haiva thadaba sing piraki hari
Shu lautho'u haiduna paksana wakat mifam chathakre. Kuki lalabsinge Bharat lengak taunariba suspension of operation chu lautho'u haiba dabi tauduna ngasi Manipurgi tongan tonganba mafamsingda paksana miyamna wakat mifam amadi lelena singba chatkre. Wakat mifam asi Young Socio Culture Union wahengbam laikai sinduna Imphal wahengbam laikai maktada wakat mifam chathaki. Wakat mifam asi Nauria pakhang lakpa AC gi manungjanba Layenjam sabal apunba maya paibina su sinduna layenjamda wakat mifam chathaki. Amaramda saumbom apunba maya paibina su sinduna ngasi saumbom bazar septa miyangi oiba wakat mifam famgre. Ngasigi wakat mifam aduda kuki maintain singa chatnariba su lautho'u asa mirai naiba Assam Rifles lautho'u haiba dabi taksin kihairi. Wakat mifam aduda saumbom maya paibi amasung Maniya School maya paibi na ima ibel singu saruk yaki.